Malengi mamalungi namit International Mother Language Day masigi maramda wapang karadang community. Ahan magtada ayang na imalon mitelol Manipuri lol bunung sijaba idaiba iramdam sana leba kanglipa Manipur asida lairiba amadi kanglipa asigi mapanda laikraba mipung kudingmakpu ikai kumnaba usari channel asigi mamingna Manipur Language Future ayaki imingna angkam premeso Malengi mamalon gi maramda hujik maruiba karadang kaminasi ningsingba yabadi Pakistan haiba laiba ama ing kumjali chingama samapani futareta saruk ani nongpok amasung noksuk haina khaidokki Pakistan haina khaidok jingaida India da pulamki khaidok laba matungda nongpok amasung noksuk yamna laknaki India na mayaida laiki ing kumja lisingamaga samapani funi panda urdu lol asi India gi awang noksukta laiba Nongchuk Pakistan haiba laiba asigi miyoi singna makoigi zatigi lol national language ni haina lauksoki India gi nongpok changba maikaida laiba nongpok Pakistan haujikna Bangladesh haina khangnaba laiba asi nongchuk Pakistan gi lenga lol gi makhada lelaki maram aduna nongpok Pakistan da urdu lol asi pak sana sana anduna apunba Pakistan ama saganaba honaraki nongpok Pakistan di Bangla lol na mama lol oina ngangjabanina Bangla lol oina mama lol oijage hayapardagi urdu ngangliba Pakistani singa munaraki masina maram oiduna in kumjali singabaga samapan yangkhaini thoigi February gi saichat kumathoida India gi nongpok da lairiba nongpok Pakistan haujina Bangladesh haiba konong Dhaka gi Red Cross Medianda University gi mairoi singna miyangi oiba asawa mifam ama pangthokki Urdu lon mama lon ohena bo honarapa adu yaning daba nongpok Pakistan gi mairoi amadi miyoi kayana yaning daba kolau kaya lauki mama lol gidama haukiba iyaw aduda hingsa amadi misi mina kaya thoki iyaw adana maram oidana mahairoi Rafiq Uddin Abdul Barkat Dhaka High Court ki thomi ama yauna puna miyoi mga punsi pikhamnaki mamalon gidamak thawai katki mamalon gidamak thawai katkraba athauba mga adugi hakchang dagi sintakiba ikeng adunaso East Pakistan bu Bangladesh oina buhanki ing kumjali singma samapan hundrama thoida ning tamba leba oiraki UNESCO da Bangladesh lagak na cherol ama langkat pedagi yabi raduna ing kumjali singma samapan maudrama pangi February gi sachet kumathoibu malin gi mamalon gi nami haizuna UNESCO na ayaba pibiki asumna ing kumja lising anigi February gi sachet kumathoidagi malin gi mamalon gi nami International Mother Language Day pangthokpa honaki Jaliba sahi 2023 gi February gi sachet kumathoi asina malin gi mamalon gi nami pangthokpa kumarirak subani malin gi mamalon gi nami pangthok narba mari lainana imalol mitalol Manipuri lol gi matang dasu amuktang khangminasi Jaliba tahi lising ani kolomdoi February gi tha asidagi parga sahi samaga tramapan gi mamangda haibadi ing kumjali singamaga samapan subna marida mireibaki lol nainaba kangbu sina phongdok lambagi matung ina Sir George Abraham Grison gi mod matung ina imalon mitalol Manipuri lol ase masagi oiba top topa matik mayai layeba lol amani haina singthanarami ing kumja lisingamaga samapan kunithoida hijam irabona mitai chanu haina mingthonba mitai longi ahan bache phom ama khuna iduna phongki ing kumja lisingama samapan kumarida mitai lonbu Kolkata University gi Vice Chancellor Sir Ashutosh Mukherjee na metric bar corner subject ama oina parikha thaba yahanki ing kumja lisingama samapan kuntrama thoida ae thaba yahanki ing kumja lisingamaga samapan nifumapan da BA Vernacular oina parikha thaba yahanki ing kumja lisingama samapan yangkai humdoida Tripura dagi kakiba Communist Party of India gi MP ani
ꯕꯤꯔꯦꯟꯗ꯭ꯔ ꯆꯟꯗ꯭ꯔ ꯗꯠꯇꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯚꯥꯔꯠꯀꯤ ꯅꯤꯄꯥꯜꯁꯨꯕ ꯁꯦꯗ꯭ꯌꯨꯜꯗ ꯆꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯈꯠꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 1968ꯇꯒꯤ ꯃꯅꯤꯄꯨꯔꯤ ꯁꯔꯀꯥꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯕ ꯌꯥꯍꯟꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 1968ꯗꯒꯤꯁꯨ ꯑꯁꯥꯝꯗ ꯀ꯭ꯂꯥꯁ 10ꯒꯤ ꯄꯔꯤꯈꯥ ꯆꯥꯡꯌꯦꯡꯗ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝꯗ ꯊꯥꯕ ꯌꯥꯍꯟꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 1962 ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯃꯅꯤꯄꯨꯔꯤ ꯀꯣꯟꯀꯥꯅꯤ ꯅꯦꯄꯥꯂꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯪꯒꯤ ꯅꯤꯄꯥꯜꯁꯨꯕ ꯁꯦꯗ꯭ꯌꯨꯜꯗ ꯆꯟꯈꯤ꯫ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤꯗꯃꯛꯇꯗꯤ ꯏꯟꯗꯤꯌꯥꯒꯤ ꯅꯤꯄꯥꯜꯁꯨꯕ ꯁꯦꯗ꯭ꯌꯨꯜꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯆꯟꯒꯗꯕꯅꯤ ꯍꯥꯏꯅꯕ ꯑꯁꯤ ꯆꯍꯤ 38ꯒꯤ ꯃꯇꯨꯡꯗ ꯅꯤꯄꯥꯜꯁꯨꯕ ꯁꯦꯗ꯭ꯌꯨꯜꯗ ꯆꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯀꯌꯥ ꯍꯧꯔꯕ ꯃꯇꯨꯡꯗ ꯆꯟꯈꯤꯕꯅꯤ꯫ ꯏꯪ ꯀꯨꯝꯖꯥ 2003ꯗꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯃꯤꯇꯩꯂꯣꯟ ꯑꯁꯤ ꯏꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤ ꯀ꯭ꯂꯥꯁ 1ꯗꯒꯤ ꯇꯝꯕ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯏꯪ ꯀꯨꯝꯖꯥ 2012 ꯑꯁꯤꯗꯗꯤ ꯏꯃꯥꯂꯣꯟ ꯃꯤꯇꯩꯂꯣꯟ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯤ ꯃꯤꯇꯩ ꯃꯌꯦꯛꯅ ꯏꯗꯨꯅ MA ꯑꯔꯣꯏꯕ ꯊꯥꯛ ꯌꯧꯔꯦ꯫ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯤꯗꯤ ꯉꯥꯡꯊꯣꯛꯄꯗ ꯈꯣꯟꯊꯣꯛ ꯑꯅꯦꯝ ꯑꯋꯥꯡ ꯍꯥꯏꯕꯗꯤ ꯑꯇꯦꯟ ꯑꯁꯥꯡ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯟꯊꯣꯛ ꯐꯣꯡꯗꯣꯛꯄ ꯃꯔꯝꯅ ꯂꯣꯜ ꯃꯌꯦꯛꯀꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯕ ꯏꯔꯩꯆꯥꯁꯤꯡꯅ ꯑꯔꯨꯝ ꯑꯌꯥꯡ ꯑꯇꯦꯟ ꯑꯁꯥꯡ ꯅꯥꯏꯕ ꯃꯤꯇꯩꯂꯣꯟ ꯑꯁꯦ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁꯔꯀꯥꯔꯅ ꯁꯛꯈꯪꯂꯕ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤꯅ ꯑꯔꯨꯝ ꯑꯌꯥꯡ ꯅꯥꯏꯕ ꯃꯤꯇꯩꯂꯣꯟ ꯑꯁꯤ ꯀꯔꯝꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨ ꯃꯤꯇꯩꯂꯣꯟ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯁꯦ